Akasbani Imphal Ngangbam Nganthoi na pau pazari. Manipurda nauna dengue gidamak sample 300 test tawbada mioi 8 positive oiba thengnakhi. RIMS Jenims amadi Lanai Hospital singda test tawbagi thokpa report ki matung ina ngasi Jenims da mioi 8 test tawbada mioi 3 positive oiba thengnakhi. Aduga Lanai Hospital singda mioi 4 test tawbada mioi 4 mak positive oiba thengnakhi. RIMS ki oina ding ngasi mioi amata test tawkhide. Raijagi Haksel Bibangna thokpa cherolam gi matung ina tha asigi 14 dagi 15 phawbada punna sample sama kuni thoi test tawbada mioi 38 positive oiba thengnakhi. Masigi manungda Imphal West Zilla da punna sample 39 test tawbada mioi 39 amasung Imphal East Zilla da mioi 32 test tawbada mioi 12 dengue positive oiba thengnakhi. Sahi asigi January amadagi ngarang phawbada punna sample 8,913 test tawbada mioi 3,313 dengue positive oiba thengnakhi. Manipur gi saknariba filmmaker Aribam Shyam Sharma gi punsi wari amadi mahaki film gi matang da iba lairik amang asi Lok Sabha gi MP Dr. Angomsa Bimol akoijamna phongkhre. The Luminaries of Indian Cinema haina mingthonba Parthajit Baruwana iba lairik asi Lamphel patta laiba Tantha Police Cinema da pangthokpa thoram amada phongkhibani. Thoram aduda handakta Canada da pangthokiba India Film Festival of Alberta da Golden Beaver Award 2015 phanglakraba Aribam Shyam Sharma bu okhi. Amaromda Laisram Malem Nganba Maitaini iba Sukna Mamlaba Thanil haiba saireng lairik ngasi phongkhre. Manipuri Literary Society Imphal na sinduna Manipur Hindi Parisad ki hall da pangthokpa asamba thoram amada lairik adu phongkhibani. Sangeet Academy Kaksing na sinduna numit kunni chupna chatharakhiba Bangladesh Ariba Palagi workshop kam production ngasi loisinkhre. Sangeet Academy Kaksing gi hall da pangthokhiba loisinbagi thoram aduda Academy asigi artist singna puthokpa Bangladesh Ariba Palasu utkhi. Wabagai Kendra gi manungda leiba Maitai Pangal singi tongan balup singi mihut singna saruk yaduna Peace, Unity and Development haiba hiramda nongmagi oiba khananai nabagi mifam amang asi Kendra sigi irong makha lekai da pangthokre. Youth Change Maker Forum na sinba mifam aduda Kendra si chaukhatpa Kendra ma ohenaba honabada naharol singna logadaba thaudangi matangda khanakhi. None Zilla da ngasi sabagi chang Celsius degree 13.8 yauki. Raijagi Directorate of Environment and Climate Change Bibang na pibai ngasagi report matung ina Kaksing Zilla da sabagi chang Celsius degree 13.9 Bisnupur Zilla da 13.9 ama Imphal Zilla da 13.9 amadi Kangpokpi Zilla da 13 yauki. Amaromda Tengnokpal Zilla da di sabagi chang asi Celsius degree 12.2 oikhi. Assam Rifles na sinduna Fit India Freedom Run ngasi Churachandpur Zilla gi Hengkot Village da pangthokre. Ngamkhai paring da lairiba miyambu haksang phana lainanaba amadi laik laisugi awareness phangnabagi pandam da pangthokiba thoram aduda khul adugi angang 15 yauna mioi 30 romna saruk yakhi. Thoram aduda angang singda stationery gi polam sing yanthokhi. Amaromda Sandel Zilla gi New Somtal Yangnom Phai amadi Aibomjang khul singda leiba nupi 13 ta fitu naba machine yanthokhi. Operation Sadbhavana gi makhada Assam Rifles na ngamkhai paringi khul singda leiriba nupi singda hena sakti pinabagi padamda machine sing adu yanthokpani. Rajasthan gi Ajmer da January 13 dagi February 2 phawa pangthokadaba National Master Athletics Championship 2016 ta saruk yarunabagi damak khallaba Manipur team gi athlete singna mathang thagi amadagi 10 phawgi manungda entry form lawba amadi thajinba yaragani haina Manipur Masters Athletic Association na thokpa cherolamada hairi. Rashtriya Vigyan Puruskar 2015 lauthokle mana asida Vigyan Ratna ama Vigyan Sri managi damak Vigyanik nipan khangatle. Vigyan yubagi kanglupta tongan batlam singdagi naha oriba Vigyanik 13 amasung Agricultural Science ta thoidok hendokpa thabak tawbagi damak Team Aroma Mission CSIR da Vigyan team mana piragani. Manasing asigi manungda Physics ki lamda saknairaba Professor Jain Vishnu Narlikar da masa laikhidraba matungda Vigyan Ratna piragani. Manasing asi Science, Technology amasung Innovation ki lamda thoidok hendokpa thabak tawbagi damak makhoibu sakhangbo oina pibani. Paulo Izare.